bồi lấy cái gì thế có cái dài dạคืออยากจะชิ้นจุ๊บไปข้างจับนี่โกรธแล้วก็ตางก็จะเสียไอ้ที่นี่ก็เลยจะสนใจบอยเลยก็จะมันเททั่วๆเราไปจังอ่ะคืออย่างก็ละหมวกสายอ่ะไอ้รวมมันจะไม่เอาไงนั่นนี่คือเขาดวงแม่มันจะโก้ขึ้นงอใช่ปะแต่พี่แม่จะเอามือมาอุ้นมาสูมาเลยดีนะกันนะกันจีละแต่ว่าข้างเราเพราะเอาภาษาอังกฤษอะยังจะเล่นเลยแหละชิมไม่ใจเย็นนี่แม่มาคงอยู่เดี๋ยวตรงข้างมันเจ้าแบบนี้กูอีแล้วไม่เย็นเนี่ยแบบเจ้าว่ามันไม่ตัวจริงเนี่ยกักเราตัวนี้ไม่ใจเย็นบ้าทงเบอร์ก้าอีรอนเบอร์ก้าอะไรกี้นั่นนั่นสิวะลิซ่าจะแย่แม่กูไอ้น้องมันตะไคร้ใช่เลยสามีจะไปอะไรนี่นังบ่แม่มาคุยหกตัวนี่เช้าเว้ยดิเอ๊ะไอ้คนนั้นมาฆ่าตัวเนี่ยพิจารณาเกี่ยมาฆ่าตัวพิจารณาเกี่ยมันก็เลยชื่อตุ้มเช้าอีบ้าใช่แหละก็ให้เดินไปโอ้จ้าก็มันจะตายไอ้กูเจ้ามาฆ่าตุ้มเช้าเราไปเนี่ยมาสิละเจ้พยายามอะไรมาไอ้ยาอามุสละแม่มาเดียดเร็วกว่าเจ้าพิจารณากี่เสียพิจารณามาเชื่อสิเราพิจารณากี่แม่มาจะเอาให้ละกี่ลิซ่าเจ้มาทั้งเดี๋ยวนี้ลิซ่าจะเอาให้ละกี่มาใช่ยาวนี่ก็มาเลยมาให้ใครได้เนี่ยเอาคนละซาบคือวิดีโอมันจะนำแม่เดี๋ยวมาเสียลากันเนี่ยเอาฉันเลยเนี่ยแบบมาเจ้ตุ้มมาเป็นยังไงบ้างไม่ไม่ยาเลยวิดีโอมันมาเดี๋ยวนี้นะฉันละก็หันโตหันโตโอ้ใช่กูเงาเหรอตัวไม่ทำใช่ไหมอ่ะไม่ได้ยันจ้าไปจะมุ่งทางก็บ่อยแล้วทราบจะสมัยนั้นตัวเดิมนี่มีแต่คุยกับตัวเนี่ยสู้ไปยังไงมันเนี่ยแบบมาดูสุสาบีเดไม่ได้ยันจ้าไปเนี่ยไม่ได้ยันจะมุ่งยังปาไม่แบบเขาจะดูอย่างนี้แบบบ่อยแล้วยังไม่ทอยปามเด้อไอ้ห่าเนี่ยเอามาจงแหละที่เขาหมายตัวจะไปสิเด้อโคกเงาเลยมาคุยไปกี่ปีจะตัวกันโอ้มาอันนี้เราดูไม่เปลี่ยนเอาไว้ได้เดี๋ยวเขาจะให้แม่งั้นสิดีคุยเจเย็นต่ออันนี้ก็เย็นจิจูไม่ได้เย็นบ้าคุยน่าจะฮีอันนี้หุ่มลีแล้วก็ทำมาไปเย็นบ้าเนี่ยก็แม่เนี่ยคุยเจเขาไปจ้าเดจ้าเดฮะเลยคุยเนี่ยคุยลีแล้วก็ทำมาเนี่ยแบบอาจจะชีแบบตั้งที่จ้าเย็นคันเลยอย่างเงี้ยสิดีจ้าตัวเร่มาคงอยู่ยาวเลยตัวมาคงอยู่จิกไปจะงำโดยที่มันเดียวกว่าก็งามคงมันอะดูจ้าเนี่ยไปเจอถ่ายดีกี่ทุกคนเลยได้จ้าไปเจอเขาจะนั่งไปต่อแกอะดูแม่เอาสมัยนั้นครั้งก็คุยเลยแล้วก็สมัยนั้นเขาจ้าเก็บบอยแล้วก็ไม่เคยผมจ้านิ่งแต่ไปแต่ดูยี่สิเย็นจะคุยลีฮัลแล้วก็ทำไปเลยบอกคุยน่ะอะดูงั้นสิจ้าตัวเร่อะดูจ้าพอที่อาม่าหมุกมาตุ้งดงสาไปไอ้ก็ให้ดีแล้วลีเลยก็สมจ้าตัวนี้แบบสิไม่ใจเย็นนี่แม่มาคงอยู่เดี๋ยวตรงข้างมันจ้าแบบนี้กูอีแล้วไม่เย็นเนี่ยแบบเจ้าว่ามันตัวจริงเนี่ยกักเราตัวนี้ไล่ใจดีไล่ทบก็ต้องเลยสวัสดีครับท่านทุกคนอะตัวแม่ทราบว่าเขาจะอะไรกันค่อยงั้นสิดีบ้านเนี่ยต้องจ่ายอะไรกันสิอีรอนบัสตัวก็สารนี้อีรอนบ้านไม่ยาวเลยอะตัวก็กองในเย็นหายไม่ได้เย็นบ้าทงบัสก็อีรอนบัสก็ไม่ได้เย็นบ้าทงบัสก็อีรอนบัสก็กองอะไรกันเอาหัวสมัยนั้นอีรอนมันเนี่ยโมรัวเด็กไปเนี่ยบุกว่าจ้าเมืองอันนี้เขาเด็กจ้ากันประมาณเรียนจ้าเป็นที่ไหนมันดูสิจะมาเย็นยี่กันหน่อยจนไอ้ที่จะดึงสายเท้าไว้เนาะตอนก็จะสิไอ้ที่เย็นก็เลยจะสนใจบ่อยเลยก็จะมันเททั่วๆเราไปจังอ่ะคืออย่างก็ล่ะหมวกสายอ่ะไอ้รวมมันจะบ่เลยจ้าไปจะให้เขาจ้างมาเดินตัวเนี่ยเฮ้ยมันจะเนี่ยบ่เลยจะจะว่าปั๊มน้องมันจะแบบรุ่งนำได้เลยอีรัวเลยที่นั่งทุ่มมาอย่างมันเลยแบบคนบ้าเขาเจ๊เนี่ยเขาเนี่ยอีรัวนี่แบบทุ่มอีรัวมาทุ่มยาเกลือมันต้องแก่แบบนี้แบบนั่นเลยจุ่มให้เนยกี่ใบเนี่ยแบบดูตัว
ꯌꯥꯏ ꯍꯣꯠꯅꯔꯛꯀꯅꯤ ꯏꯕꯥꯅꯤꯁꯦ ꯐꯨꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯝ ꯆꯥꯛ ꯆꯥꯏꯌꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅ ꯃꯈꯣꯡꯗ ꯏꯁꯤꯡꯒ ꯅꯝꯗꯅ ꯊꯛꯀꯠꯂꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯋꯥꯏ ꯀꯩꯒꯤꯅ ꯀꯨꯀꯔꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯍꯥꯏꯗꯤ ꯕꯣꯏꯂꯔꯒꯤꯁꯦ ꯌꯥꯗ꯭ꯔꯥ ꯌꯥꯗꯦ ꯁꯤ ꯆꯨꯞꯄ ꯈꯥꯡꯗꯕꯅꯤ ꯀꯣꯜꯂꯒ ꯁꯤꯗꯤ ꯃꯍꯤ ꯂꯧꯊꯣꯛꯍꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯉꯧꯕꯅꯦꯕꯀꯣ ꯃꯍꯤꯒ ꯂꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯩꯇꯩ ꯌꯦꯟ ꯑꯉꯧꯕ ꯌꯦꯟꯕꯥꯅꯦ ꯑꯗꯨꯁꯨ ꯌꯦꯡꯉꯨꯗꯅ ꯃꯍꯤ ꯆꯥꯅꯤꯡꯗꯦꯅ ꯃꯣꯏꯅ ꯌꯦꯟꯁꯦ ꯌꯥꯝ ꯀꯟꯃꯟꯅꯦꯅꯅꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯑꯣꯏꯅ ꯁꯦꯝꯖꯕ ꯍꯥꯏꯗꯤ ꯌꯦꯟ ꯃꯩꯇꯩ ꯌꯦꯟ ꯑꯣꯏꯕꯅꯤꯅ ꯃꯇꯨꯝꯁꯦ ꯄꯤꯛꯅ ꯑꯩ ꯉꯁꯥꯏ ꯇꯋꯥꯏ ꯄꯥꯝꯃꯤꯕ ꯍꯟꯗꯣꯛꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯪ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯁꯤꯗꯒꯤꯗꯤ ꯑꯍꯥꯎꯕ ꯈꯔ ꯆꯥꯔꯛꯑꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯃꯨꯕꯥꯅꯤꯅ ꯆꯣꯈꯣꯝ ꯈꯣꯏꯒ ꯆꯥꯃꯤꯟꯅꯁꯦꯀꯣ ꯃꯣꯠ ꯁꯥꯏ ꯍꯥꯏꯕ ꯃꯇꯨꯝ ꯑꯃ ꯌꯥꯎꯍꯟꯖꯔꯛꯀꯦꯒ ꯑꯂꯨ ꯑꯝꯇ ꯍꯥꯞꯍꯧꯗ꯭ꯔꯣ ꯍꯥꯞꯄꯅꯦꯍꯦ ꯍꯥꯞꯄꯤꯁꯨ ꯁꯤꯗ ꯌꯥꯎꯗ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯌꯥꯝ ꯍꯥꯞꯇꯕ ꯍꯥꯏꯗꯤ ꯌꯦꯟꯗꯣ ꯌꯥꯝ ꯆꯥꯎꯕꯅꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯆꯥꯕ ꯉꯝꯃꯣꯏꯅ ꯑꯂꯨ ꯑꯃ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯌꯥꯎꯍꯟꯖꯔꯒꯦ ꯑꯗꯨꯗꯨꯒ ꯌꯥꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯣꯠꯈꯥꯏꯈ꯭ꯔꯒꯦ ꯁꯥꯏꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯂꯨ ꯌꯥꯎꯗꯃ ꯃꯥꯗꯤ ꯆꯥꯕ ꯂꯝꯗꯦꯠꯇꯅꯦ ꯑꯗꯨꯗꯨꯒꯤ ꯃꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯄꯦꯠꯄ ꯃꯥꯡꯕ ꯆꯥꯏ ꯑꯩ ꯀꯟꯕꯁꯨ ꯁꯤꯔꯦ ꯌꯥꯒ ꯂꯣꯏ ꯅꯥꯟꯊꯨꯔꯦ ꯍꯩ ꯀꯩꯅꯣꯅꯦꯕ ꯕꯣꯏꯂꯔꯒꯤ ꯑꯣꯏꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯀꯣꯛ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅꯤꯀꯣ ꯆꯥꯔꯤꯔꯥ ꯌꯥꯗꯣꯏꯅꯦ ꯇꯤꯟ ꯌꯣꯛꯔꯒ ꯇꯥꯏꯌꯦ ꯃꯔꯤꯟ ꯆꯥꯖꯔꯛꯀꯦ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯇꯥꯟꯅꯁꯤꯅꯦ ꯑꯗꯨ ꯇꯥꯟꯅꯁꯦꯕ ꯂꯤꯁꯥ ꯀꯩꯅꯣ ꯃꯊꯛꯇ ꯀꯥꯏ ꯌꯥꯔꯦ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦꯅꯦ ꯅꯪꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯗꯣꯡꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯑꯦ ꯉꯥꯏꯈꯣ ꯅꯪ ꯃꯈꯥꯗ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯃꯥ ꯃꯈꯥꯗ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯀꯜꯂꯤ ꯁꯤ ꯑꯗꯨꯝ ꯆꯥꯎ ꯏꯃꯥ ꯆꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯔꯛꯑꯣ ꯀꯝꯗ ꯇꯥꯔ ꯉꯥꯏꯈꯣ ꯁꯦ ꯃꯈꯥꯗ ꯑꯗꯨꯝ ꯆꯥꯔꯣꯕ ꯃꯥꯁꯤ ꯂꯝ ꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯟꯕ ꯍꯧꯗꯣꯡꯅꯦ ꯃꯥꯗꯤ ꯌꯥꯝ ꯇꯜꯂꯦꯕ ꯃꯥ ꯇꯟꯕꯩ ꯆꯥꯡꯗꯅꯦ ꯃꯊꯛ ꯀꯥꯈꯠꯂꯒ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯄꯟꯅꯤꯡꯗ꯭ꯔꯦꯕ ꯃꯥꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯇꯟꯕꯩ ꯆꯥꯡꯗ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯇꯥꯟꯅꯁꯦꯕ ꯇꯥꯟꯅꯁꯤ ꯆꯥ ꯌꯦꯟ ꯃꯇꯨꯝꯁꯨ ꯌꯥꯎꯍꯟꯂꯛꯀꯦ ꯉꯝꯃꯣꯏ ꯑꯩꯗꯤ ꯌꯥ ꯅꯥꯟꯊꯨꯏꯕ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯀꯩ ꯑꯩꯗꯤ ꯌꯦꯟ ꯃꯇꯨꯝ ꯌꯥꯎꯍꯜꯂꯒꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯍꯨꯛꯆꯟꯅꯩ ꯌꯥꯎꯍꯜꯂꯣꯏ ꯑꯩ ꯌꯥꯎꯍꯜꯂꯔꯒꯦ ꯑꯗꯨꯗꯤ ꯌꯥ ꯅꯥꯟꯊꯨꯏ ꯑꯩꯅꯗꯤ ꯍꯦꯟꯅ ꯆꯥꯎꯔꯝꯒꯅꯤꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯃꯥ ꯃꯈꯨꯠꯁꯦ ꯑꯗꯨꯝꯅꯦ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯅ ꯅꯍꯥꯟꯒꯩ ꯈꯔ ꯑꯍꯥꯎꯕ ꯆꯥꯗꯦ ꯆꯥꯎꯕꯩꯔꯥ ꯈꯪꯗꯦ ꯆꯤꯟ ꯍꯦꯛꯇ ꯌꯥꯎꯒꯦ ꯇꯧꯋꯦ ꯁꯥꯏꯕꯗ ꯑꯍꯥꯎꯕ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯃꯍꯤꯁꯦ ꯃꯊꯛꯇꯁꯦ ꯆꯤꯛꯑꯣ ꯆꯥꯛ ꯌꯥꯝ ꯀꯟꯅ ꯆꯥꯔꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯌꯥꯝ ꯌꯥꯔꯦ ꯉꯥꯅꯨꯌꯦ ꯌꯦꯟ ꯉꯥꯅꯨꯗ ꯍꯦꯟꯅ ꯀꯜꯂꯦ ꯍꯥꯏꯕ ꯑꯩꯒꯤ ꯂꯥꯁꯇ ꯀꯩꯅꯣꯅꯦꯕ ꯉꯥꯅꯨ ꯑꯀꯟ ꯑꯦꯕꯅꯤ ꯆꯥꯏꯁꯤ ꯀꯥꯏꯅꯒ ꯇꯧꯕꯗꯣ ꯃꯥ ꯑꯦꯕꯅꯤ ꯀꯥꯏ ꯄꯣꯏ ꯍꯥꯏꯖꯟꯅꯕꯗꯣ ꯍꯥꯏꯖꯟꯅꯕꯤ ꯃꯇꯥꯡ ꯂꯥꯛꯀꯗꯣꯏꯅꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯔꯨ ꯆꯦꯛ ꯇꯧꯔ ꯁꯥꯏꯍꯧꯗ꯭ꯔꯗꯤ ꯅꯥꯟꯊꯨꯗꯣꯏꯅꯤ ꯀꯩꯅꯣ ꯈꯨꯠꯁꯤꯗꯤ ꯀꯛꯍꯧꯗ꯭ꯔ ꯃꯥꯜꯂꯦ
ꯐꯩꯖꯩ ꯆꯠꯂ ꯂꯩꯔꯦ ꯃꯥ ꯑꯌꯥ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯃꯥꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯤꯗ ꯄꯤꯖꯊꯔꯒꯦꯁꯦ ꯄꯤꯖꯔꯣ 마치 지금 비자게 뭐 아마 저 흘러게 리사제 마찬가지 리사제 흘러게 마사 야분이 야는 거 말이에요 막 하이 가이다 하네 ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯕ ꯌꯥꯗꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯛꯑꯒꯅꯦ ꯌꯥꯎꯁꯜꯂꯅꯦꯕ 마치 tumamabane haba aduga ꯆꯥꯈꯤꯕꯗꯣ ꯎꯔꯒꯦ ꯃꯔꯤꯟꯗꯤ ꯆꯥꯔꯣꯏꯗ꯭ꯔꯅ 자 양 깔래 하는데 마야 왜 좀 그보다 쉬쉬는 비자들이야 ꯉꯁꯤꯁꯦ ꯄꯨꯛꯁꯨ ꯊꯨꯅ ꯊꯜꯂꯦ ꯀꯩꯅꯣ ꯇꯧꯕꯗꯣ ꯆꯨꯖꯥꯛ ꯆꯥꯕꯗꯣ 저희 이제 같이 자오죠 근데 남리 살락 봐도 되게 야 아마도 온라에 이거 완전 좀 시대 코가 나오래 막 코이 비기 비자 더 하게 마마 안 들어주고 mẹ ơi này được không mẹ người nó nè khi hậu đông mẹ chỉ cố không ngon hả bạn thấy mẹ cho ông mua bấm mà uốn mà chú mà lấy để cái gì đấy sao vẫn không giàu thôi áo của sáng chào lại dừng lại đúng này nè rồi hôm nào hả có hôm rồi cho gom nhà làm gì mới ngon nha bây giờใช่ยังวันนั่งอ่ะถ้าแต่นั่งงางเนอร์ไปแต่เขาชี้เลยเจ้าคุ้มบอกแต่ปิ้งในใจเลยไม่ต้องถูกกันเจ้าคุ้มจะเอาใจกันแบบนี้แหละมูบางนี่ตัวเย่มูบางแต่ว่ามันจะข้างเดียวแบบ พักที่มาบ้างเดี๋ยว แม่มาตั้งแต่กี่ดีเนี่ย ใช่ไงหมด คุยเขาดวงยี่มูบางเป็นโจรเลยเจ้าเจ้าคุ้มผัวสิเนี่ย ช่องนึงไงơi này nấm sòi ra hay là bé ủa bây giờ ủa bây giờ đây là hào em mấy chơi làm sao bây giờ mấy chơi mà sàn nha khôi dẹp mấy chơi làm sao ra à tôi xin chơi rồi cái gì đây chả biểu à bữa đấy cái là một chú cũng bảo cái hayช่วงมันคู่กี่ให้กระดาษคู่ให้เดี๋ยวแบบมิว ทำเป็นยังไงแบบเนี้ยชีดีเลยแหละบ่เลยดีกว่ามาจุ๊บอมจะส่งงมเดาว่ะก็แหละสิงงมแบบทำกันตั้งสิเขาเยอะมันถอยแบบคุยเยอะไปอย่างนี้กันเนาะเจ้าดวงเฉาไอ้มารุ่นphải tao nhà tôi xài đi quỷ lắm nè ấy mà ăn ấy chứ mà sao không bị hay mình nè cháu nó hôm nào tao sẽ khai gì đấy tôi bây giờ mẹ mấy cái mà hay đâu bị kìa khôi chị ra bây giờ nhỏ hơn rồi ít sâu dám năng này bộ mà đã á chúng video đấy phải xào bộ bao cái nên tiền bảo khôi xào với nên cái máy sai cái đúng đâu về bạn dạ anh gì sao phải đâu bên nè anh ngài mua cái này vậy gì đấy, hồi chị hay đi mai chị 좀 làm này nộp cái liền hồi chị mình sai chị hay rau cái liền mai đấy, đang rồi, hay hồi chị hồi muốn gì rồi này chị mai là cũng nộp liền bao cả, hay anh thâu làng này bây giờ mới bảo là muộn, anh mới là nộp liền, chịu sẽ đi đâu sẽ đi đây đúng không rồi, mày làm không chưa? Ôi sao mà nha mày chơi gì trái cái ní mày chơi gì trái thôi được chưa sao lại sao phải năng thì đẹp thôi thì anh hải bữa không mà chơi sao mà cho cái trắng thì là đấy đây nèอย่ามันเลยนั่งใส่ให้นั่นมันเนี่ยงอมเรดี้พาสรอยกันภาษาถกแร้thôi đi ra sao bây giờ thôi chị bên này không mà này thôi bây giờ bữa không làm trái bên này anh có sao làm gì khó chơi gì chạy hay là được khó xem mà có thể là thòng cái nó đây này bạn làm khó xem này cái này bạn thôi chị sao bây giờ phải đặt 이 엉덩이 이제 비자다 봐도 누가 있다 봐
짜로. 짜님들 통으로죠. 무방 비디오 양님은 저로서 비디오 양님가 디노마 너기 따라네. 너 연무 따라게 시아는 대단히 작은 너 애니기 따라네 무방. 마 비비 거야. 맴.ให้นี่มาต้มไปเยอะใช่ 에로 것만 더 있네. ที่ช้าก็ไปคนแบบเดี๋ยวฉันนี่แบบไม่ 살 보자면 에로 것만. แม่บอกโอ้ยแบบมาให้เนี่ยบอกก็แม่เขาเนี่ยจะเขาต้องตัวบิวตัวเลยมั่วยาวนี่มันเป็นสิ่งที่สำคัญบิวเนี่ยน้องอาจจะน่ะ 뭐자. 무섭다 아니냐 봐. 아두두기도 안다. ยามเลี้ยทั่วเอฮาไปสิเดี๋ยวที่เท้าอยู่ทั่วไปนี่อังงูเป็นเนี่ยแบบไอ้มาเฮียปะก็จะอุดการฉันนี่สมัยอีโรมมันกันหนูไม่ต่อแล้วครับการยังไงอ่ะ 원래도 이 먹은 지 싸대 봐. 손가 싸대 봐. 했는데 봐. เอ้ยจ้าเด้ 저도 나오다. 여기서 โอ้คิดกับมันเนี่ยแบบ 밑에는 네 하와. 뺀가 나오다. ไอ้จ้าเดี๋ยวถ้าคืออกฉันหลักวันด่ะใครกินลูกข้างไอ้ดีเนี่ยใครรู้ตัวไอ้ยังมันมาใช่ยังไม่เลยยังไม่ยามตัวบุข้างเดียว 너 왜 많이 죽은 거 봐. ข้าง 짱 싸라 봐. 북한래 봐 좀. ปุ๊กกระทั่งกันอ่ะแบบจ้าสุดละสานิงอะไรเกี่ยวมาเลยเย็นถมว่าแต่ได้จ้าแบบไอ้ดีเย็นถมว่ามันสานิงอะไรดูมันตัวมาโค้งเยอะมันบิกิพี่จะจบกันแบบคอยบิกินะคุยเนี่ยบอกว่าเอาดูนะชินะลิซ่าชินะปิ๊กปี้อามาคุณนั่นมันเลยดูที่มายาวแต่มาดิวิดีโอนี่การปามเดียบ 랩 잉 뭐 미 강한 거네. 랩 때도 좀 야해 건. ไอ้มาวิดีโอที่ปามเหมือนกันคุณต้องวิดีโอปามเดี๋ยวแม่อันนี้เนี่ย 잘해. ใช่ก็ตัวเองก็มันจะเขายังวิดีโอตรงนั้นแม่เจ้าคุ้มเนี่ยเจ้าคุ้มเนี่ยสาวนู่นไอ้ดิอาซาแค่อันนี้เราเป็นจ่าเป็นทันแล้วดูไอ้ดิเครื่องจ่าเริ่มเนี่ย북성아. 그럼 코스를 따야 봐. 낭나라 사. พอเคยบ้า 난 다들었구만. แม่เคยวิดีโอมาทั้งมาทั้งน้ำใจแกmasih di morok saban ai ngor. ก็มาจากน้องมวนชายด้วย 근데 morok 사가 봐 말아. ไอ้ชายดิแม่คือบ้าแม่ยามเคยให้ดิเนี่ย 매야. เคยกิน 냉센 비로 상기다 너 떠도래나. อันเดียวให้ไม่ใช่ยังจ่ายจำหาวแม่ยามซุปไม่ใช่ยังจ่ายวิว 진짜로. 오 봐마는 좀 이행을 해도 디자인 거 말해. ฉันโอ๊กถือพวกไอ้หนูมารู้ที่มันมาถ่ายเธอจะทำยังไม่รู้ใจดีมาเดี๋ยวไม่รู้ใช้คำตัวต่อฮะมาเท่อย่างเงี้ยยาเท่เกิน 마루마 통항네 봐. 마루가 진짜 비대 방아 봐. 내라네 형동 해로 거 만드네 하면 되게 산나래. นั่นแหละก็อย่างนี้แบบอะไรกันใช่ว่าคำชื่อแต่ละแบบ 아니 해로 거 만드네 하도 국방 탓을 행 봐. ไปเลยแบบ 네네네. ไปเลยแบบ 해로다기 꿈다래 애낭 하이보다기 ไปเลยนี่มาตัว 빅빅가 이거 껌나 들어봐. นั่นอาจจะที่เจ้าจะมาต้องจ้ะใช่ไหม 그냥 마루 부자지. มองจ้ะเขาถ้าตัว 타도가 합니다. ให้จ้ะใช่เส้นไปใช่เอาไปวิ่งอย่าเลยวิดีโอมาเดี๋ยวดีนะฉันหลักก็หันตัว 줄래세. หันตัวโอ้ 세세세. กวงเงาให้เขาต้องไม่ทำใช่ไหมอ่ะไม่ได้ยันจ้าไปเจอมุ่งทางก็บ่อยแล้วทราบด้วยสมัยนั้นตัวเดิมนี่มีแต่คุยกับตัวงามซัวไปยังไงมันเนี่ยแบบ 마루주 사비데. ไม่ได้ยันจ้าไปไม่ได้ยันจะมุ่งยามปลาไม่แบบเขาจะดูกินเนี่ยแบบบ่อยแล้วยังไม่ทอยปลาเด้อ 아까 뭐 가야 되고 대토 싸야. เจ้าอ๋อ 근데 싹 비워 오바. 맞든지 다 선배야 되나. 뭐암 살아. 아이 뭐 상하면 돼. ไอ้หมอกเตี้ยหมอกเตี้ยจำเจ้าไงแบบไอ้ลูกไอ้เนี่ยมันดูสินะ 거의 뭔데? 년 금방 나하고 뭐 통은 이제 사기 모록 약간 걸레방 봐.
ꯃꯣꯔꯣꯛ ꯊꯥꯛꯇꯕ ꯏꯃꯨꯡꯗ ꯊꯣꯡꯕꯁꯦ ꯁꯨꯡꯍꯥꯎ ꯍꯥꯎꯇꯦ ꯆꯥꯅꯤꯡꯗꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯨꯝꯁꯦ ꯑꯦꯛꯁꯇ꯭ꯔꯥꯗ ꯍꯦꯛꯇ ꯍꯥꯞꯄ ꯊꯨꯝ ꯑꯦꯛꯁꯇ꯭ꯔꯥꯗ ꯍꯥꯞꯇ꯭ꯔꯗꯤ ꯄꯦꯟꯖꯗꯕꯤꯗꯣ ꯑꯗꯣ ꯉꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯀꯥ ꯁꯨꯝ ꯆꯍꯤ ꯅꯨꯡꯍꯤ ꯁ꯭ꯀꯨꯜ ꯅꯨꯡꯒꯨꯜ ꯀꯌꯥ ꯄꯪꯍꯪ ꯍꯪꯉꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯁꯤꯡꯁꯤꯗ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯔꯤ ꯆꯥꯛ ꯆꯥꯏꯁꯦ ꯏꯁꯤꯡ ꯆꯥꯛ ꯊꯛꯁꯦ ꯅꯣꯏ ꯃꯁꯥꯏ ꯊꯛꯇꯕꯗꯨꯕ ꯆꯥꯛꯁꯦ ꯑꯣꯛꯁꯜꯂꯛꯑꯦ ꯁꯨꯝ ꯌꯦꯟꯁꯦ ꯆꯥꯊꯣꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ Q&A ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯗꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯌꯥꯝꯍꯜꯂꯒ ꯑꯗꯨꯗ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯃꯔꯨꯞꯁꯦ ꯁꯥꯏꯕꯒꯤ ꯄꯥꯡꯒꯜ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯕ ꯍꯥꯏꯗꯤ ꯌꯥꯎꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯃꯑꯣꯡ ꯏꯁꯇꯥꯏꯜꯗꯣ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯉꯝꯃꯒꯗꯤ ꯉꯝꯗ꯭ꯔꯒ ꯉꯝꯗ꯭ꯔꯦ ꯉꯝꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯗꯤ ꯁꯤ ꯃꯑꯣꯡꯁꯦ ꯆꯥꯅꯤꯡꯊꯤꯕ ꯌꯥꯝ ꯀꯜꯂꯒ ꯍꯥꯎꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯆꯥ ꯑꯣꯛꯀꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯁꯤꯅ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩ ꯌꯦꯟꯁꯤꯗꯤ ꯕꯦꯁ ꯑꯩꯗꯤ ꯑꯣꯛ ꯆꯥꯁꯨ ꯀꯦꯁꯣꯟꯗ ꯍꯦꯟꯅ ꯆꯥꯗꯦ ꯅꯪ ꯃꯈꯣꯡ ꯆꯥꯗ꯭ꯔꯕ ꯆꯥꯗꯦ ꯅꯣꯡꯃ ꯑꯩꯗꯤ ꯕꯤꯀꯤꯕꯤꯗ ꯊꯣꯛꯑꯒ ꯃꯇꯣꯡꯕꯨꯗꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯒ ꯍꯩꯅꯗꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯦ ꯍꯥꯟꯅꯗꯤ ꯐꯖꯔꯝꯃꯔꯣꯏ ꯃꯩꯇꯩ ꯌꯦꯟꯒ ꯑꯣꯏꯕꯩ ꯆꯤꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯕꯣꯏꯂꯔꯒꯨꯝꯕ ꯀꯣꯛꯄꯗꯤ ꯁꯥꯖꯟꯕ ꯑꯗ ꯏꯆꯥ ꯆꯈꯥꯏꯔꯒ ꯌꯥꯝ ꯐꯖꯍꯟꯗꯦ ꯍꯥꯏꯕ ꯚꯥꯏ ꯆꯥꯏꯁꯦ ꯀꯩꯗꯧꯔꯒ ꯌꯥꯝ ꯆꯃꯣꯠꯅ ꯃꯥꯟꯗ꯭ꯔꯣ ꯁꯤ ꯊꯥꯎ ꯃꯌꯥꯝꯁꯦ ꯆꯥꯁꯤꯟꯕ ꯉꯝꯗꯦꯕ ꯊꯥꯎꯁꯦ ꯏꯪꯊꯝꯊꯥ ꯑꯣꯏꯔꯗꯤ ꯈꯔ ꯐꯕ ꯀꯥꯂꯦꯟꯒ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯠꯂ ꯆꯥꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯊꯥꯎ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯊꯥꯎꯁꯦ ꯆꯥꯕꯗ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ ꯊꯥꯎ ꯇꯩꯊꯣꯛ ꯆꯥꯏ ꯁꯦꯠꯄ ꯉꯝꯗ꯭ꯔꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯃꯥꯗꯤ ꯑꯣꯠꯊꯣꯛꯄꯁꯦ ꯌꯥꯝ ꯆꯥꯒꯟꯕꯅꯦ ꯑꯩ ꯌꯥꯗꯩ ꯁꯨꯝ ꯑꯣꯠꯊꯣꯛ ꯄꯤꯖꯕ ꯇꯝꯕꯒꯤ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯩ ꯍꯥꯏꯔꯝꯕꯅꯤꯅ ꯀꯥꯎꯔꯦ ꯅꯪ ꯉꯥꯡꯅꯕꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯖꯔ ꯊꯥꯗꯣꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯅ ꯁꯤꯌꯥꯔꯒ ꯈꯔ ꯇꯧꯕꯤꯗꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯒꯩꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯂꯣꯏ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯟꯇꯦꯟꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯥꯔꯦ ꯐꯅꯤ ꯌꯥꯝ ꯑꯣꯏ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯐꯅꯤꯅꯦꯕ ꯑꯩꯈꯣꯏ ꯇꯧꯔꯤꯗꯣ ꯐꯅꯤ ꯇꯧꯕꯗꯕꯨ ꯐꯅꯤ ꯑꯣꯏꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯐꯖꯗꯦ ꯈꯣꯠꯇꯦ ꯀꯟꯇꯦꯟ ꯑꯗꯨꯗꯥꯒ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯀꯟꯇꯦꯟꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯀꯟꯇꯦꯟ ꯁꯦꯝꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯀꯦꯃꯦꯔꯥ ꯄꯥꯏꯕꯤꯅꯕꯁꯨ ꯂꯩꯇꯦ ꯂꯥꯛꯀꯅꯣ ꯁꯤꯗ ꯁꯦ ꯋꯥꯅ ꯊꯣꯛꯄꯒꯤ ꯇꯧꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯅꯪ ꯌꯥꯝꯅ ꯂꯝ ꯌꯥꯝ ꯍꯦꯜꯂꯦꯕ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯂꯝ ꯍꯦꯜꯂꯤꯁꯦ ꯈꯒ ꯀꯥꯕꯛ ꯁꯥꯏꯗꯣꯛꯇ꯭ꯔꯗꯤ ꯃꯥ ꯆꯥꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯇꯩꯁꯨ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯗꯨꯒ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄ ꯃꯤꯈꯩꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ パꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯐꯖꯕ ꯄꯤꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯥꯊꯣꯛꯄꯗ ꯐꯖꯅ ꯄꯥꯊꯣꯛꯅꯕ ꯐꯖꯗ꯭ꯔꯗꯤ ꯄꯥꯕ ꯇꯜꯂꯦꯕ ꯑꯩꯈꯣꯏꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯄꯥꯊꯣꯔꯛꯀꯦ ꯉꯁꯤꯗꯤ ꯃꯩꯇꯩ ꯌꯦꯟ ꯆꯥꯕꯒꯤ ꯏꯁꯥꯁꯦ ꯈꯪꯗꯦ ꯀꯥꯛ ꯂꯥꯎꯈ꯭ꯔꯦ ꯌꯥꯝ ꯂꯤꯁꯜꯂꯛꯄ ꯃꯥꯜꯂꯦ ꯏꯁꯥꯁꯦ ꯁꯔꯨꯒꯁꯤꯗꯀꯣ ꯂꯤꯊꯣꯔꯛꯑꯒ ꯁꯔꯨꯁꯦ ꯁꯨꯝ ꯆꯥꯎꯊꯣꯔꯛꯇ꯭ꯔꯥ ꯃꯌꯥꯝ ꯂꯤꯁꯜꯂꯛꯑꯦ ꯃꯩꯇꯩꯅ ꯑꯔꯤꯕ ꯆꯥꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯈꯣꯡꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯊꯣꯛ ꯃꯈꯣꯡꯗ ꯑꯩ ꯆꯤꯛꯄ ꯉꯝꯃꯣꯏꯌꯦ ꯃꯔꯨꯁꯦ ꯑꯩ ꯆꯤꯛꯄ ꯉꯝꯗꯦꯕ
ꯑꯗꯨ ꯃꯈꯣꯡ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯇꯨꯡ ꯈꯔꯗꯤꯁꯨ ꯂꯦꯝꯃꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯅꯦ ꯃꯈꯣꯡ ꯑꯀꯥꯎꯕ ꯃꯤ ꯃꯥꯅ ꯁꯨꯝ ꯆꯥꯗꯕꯤꯗ ꯆꯥꯏ ꯂꯣꯏꯁꯜꯂꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯌꯥꯕꯁꯨ ꯉꯥꯡꯉꯦ ꯑꯁꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯆꯥꯅ ꯌꯥꯝ ꯉꯥꯡꯕꯁꯦ ꯇꯜꯂꯦꯕꯀꯣ ꯆꯥꯔꯤꯗ ꯂꯣꯏꯔꯦ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗꯨꯝ ꯇꯧꯁꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯟ ꯆꯥꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯦꯟ ꯆꯥꯖꯔꯦ ꯕꯣꯏꯂꯔ ꯆꯥꯕꯁꯦ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤ ꯕꯣꯏꯂꯔ ꯆꯥꯖꯗꯕꯅꯦ ꯃꯩꯇꯩ ꯌꯦꯟ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯄꯥꯛꯅ ꯕꯣꯏꯂꯔꯁꯦ ꯆꯥꯗꯦꯕꯀꯣ ꯃꯁꯥ ꯃꯎ ꯐꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯕꯣꯏꯂꯔꯒꯨꯝꯕꯁꯦ ꯆꯥꯔꯒ ꯏꯁꯥ ꯅꯨꯡꯉꯥꯏꯅꯗꯦꯅ ꯆꯥꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯤꯁꯥꯅꯦ ꯃꯥꯅ ꯂꯤꯁꯥꯁꯦ ꯅꯃꯥꯏꯗ ꯑꯣꯟꯊꯣꯛꯑ ꯅꯥꯀꯟꯗ ꯌꯦꯡꯉꯣ ꯁꯣꯝꯗ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯣ ꯑꯁ ꯃꯤ ꯆꯥꯔꯤꯉꯩꯗꯕꯨ ꯀꯦꯃꯦꯔꯥ ꯑꯄꯤꯛꯄ ꯀꯦꯃꯦꯔꯥꯗ ꯌꯦꯡꯍꯜꯂꯣꯝꯗ ꯌꯥꯔꯦ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯣꯒ ꯌꯥꯝ ꯑꯄꯤꯛꯄꯤꯍꯣꯏ ꯅꯠꯇꯦ ꯌꯥꯎꯍꯜꯂꯔꯣꯏ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯊꯪꯗꯒꯤ ꯄꯨꯜꯂꯒ ꯖꯦꯟ ꯑꯃ ꯁꯥꯔꯅꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯖꯦꯟ ꯃꯨꯛꯕꯥꯡ ꯍꯧꯔꯅꯤ ꯇꯧꯕꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦ ꯕꯣꯏꯂꯔꯗꯤ ꯃꯣꯏ ꯄꯥꯝꯗꯦꯕ ꯈꯪꯉꯕ꯭ꯔꯥ ꯀꯅꯥꯅꯣ ꯅꯠꯇꯕ ꯂꯥꯏꯗꯣ ꯗꯩꯗꯣ ꯌꯦꯡꯉꯣ ꯍꯦ ꯕꯣꯏꯂꯔꯁꯦ ꯃꯣꯏ ꯄꯥꯝꯗꯦꯕ ꯕꯣꯏꯂꯔ ꯆꯥꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯁꯤꯗꯤ ꯕꯣꯏꯂꯔ ꯅꯠꯇꯕꯒꯤꯅꯦ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯉꯥꯡꯉꯦ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯣꯛꯁꯣꯛꯂꯦ ꯈꯨꯠꯁꯤꯗꯤ ꯐꯖꯔꯦ ꯑꯩ ꯄꯨꯔꯥ ꯁꯟꯅ ꯈꯣꯠꯄꯗꯧꯅ ꯆꯥꯔ ꯂꯩꯔꯦ ꯍꯧꯗꯣꯡꯒꯤ ꯏꯔꯣꯏ ꯂꯩꯌꯣꯜꯂ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯥꯗꯣꯛꯑꯒ ꯐꯨꯖꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯀꯥꯏꯔꯦ ꯍꯧꯗꯣꯡꯒꯁꯤꯁꯨ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯌꯨꯝ ꯆꯪꯉ ꯅꯤꯁꯥꯅ ꯂꯩꯌꯦꯕ ꯎꯏꯔꯒ ꯌꯦꯡꯉꯤꯁꯤꯗꯤ ꯂꯤꯁꯥꯅ ꯉꯁꯥꯏ ꯌꯦꯡꯉꯣ ꯍꯥꯏꯈꯤꯕꯗꯨꯔꯥ ꯑꯗꯨꯗꯨꯒꯤ ꯄꯤꯛꯄꯤ ꯑꯗꯣ ꯁꯤꯐꯝ ꯂꯥꯡ ꯃꯌꯥꯝ ꯁꯤꯐꯝ ꯕꯕꯥꯏ ꯂꯥꯡ ꯇꯧꯈ꯭ꯔꯣ ꯂꯤꯁꯥ ꯑꯄꯤꯛꯄꯤ ꯂꯥꯏꯛ ꯁꯤꯐꯝ ꯀꯃꯦꯟ ꯂꯥꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯣ ꯌꯥꯔ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯗꯣ ꯌꯥꯝ ꯂꯣꯏꯁꯟꯖꯔꯒꯦ ꯇꯟꯕꯅꯦ ꯍꯥꯏꯌꯣ ꯌꯥꯔꯔꯣꯏ ꯃꯥ ꯂꯣꯏꯁꯜꯂꯁꯤꯅꯦ ꯇꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯐꯖ ꯄꯤꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯊꯤꯕ ꯄꯤꯔꯛꯀꯗꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯅ ꯄꯤꯔꯛꯇ꯭ꯔꯁꯨ ꯀꯃꯦꯟꯗ ꯌꯥꯔꯅꯤ ꯍꯥꯏꯕꯤꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯥꯖꯩ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯗ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯒꯦ ꯅꯧꯅꯁꯨ ꯑꯩꯈꯣꯏ ꯍꯧꯖꯔꯛꯄꯅꯤꯅꯀꯣ ꯁꯨꯝ ꯈꯪꯗꯕ ꯈꯣꯠꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯡꯃ ꯏꯆꯦꯅꯤꯅꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯖꯔꯛꯀꯅꯦ ꯑꯅꯧꯕ ꯌꯦꯡꯕꯤꯌꯣ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣই ꯆꯦꯅꯤꯅꯁꯦ ꯑꯅꯧꯕ ꯌꯦꯡꯕ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯁꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯕꯥꯡ ꯑꯗꯨꯝ ꯇꯧꯖꯔꯦ ꯃꯨꯛꯕꯥꯡ ꯍꯥꯏꯁꯦ ꯁꯨꯝ ꯆꯥꯕꯅꯤꯗ ꯃꯩꯇꯩ ꯌꯦꯟ ꯆꯥꯏ ꯆꯥꯏ ꯃꯌꯥꯝꯅ ꯑꯍꯥꯎꯕ ꯆꯥꯔꯣ ꯍꯥꯏꯕꯗꯨꯗ ꯃꯩꯇꯩ ꯌꯦꯟ ꯁꯨꯝ ꯆꯥ ꯃꯥ ꯃꯃꯥꯡ ꯂꯩꯁꯟꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯍꯧꯗꯣꯡ ꯃꯌꯥꯝ ꯆꯠꯂꯣ ꯃꯌꯥꯝ ꯍꯧꯗꯣꯡ ꯃꯌꯥꯝꯁꯦ ꯈꯥꯡꯉꯝꯗ꯭ꯔꯦ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ